Paosing yumpam oiba maru oiba pau amakhatang update tawjari. Aranba Census Delimitation CM BIREN Delimitation Matang da Tuminna Leisinbiganu Manipur miyam na kumja sok lising ani kun mga phawban na assembly constituency khaitok pagi thabak tawraklaroi haina nuai thokna leinarure adubu kanagumba khara na question selaga kaihobadagi kumja sok lising ani kun gi February 19 da Delimitation Act 2002 gi makha da Delimitation Commission na Manipur parliamentary amadi assembly constituency singi delimitation tawragani haina Minister of Law and Justice Legislative Department na gazette notification thoktuna law thorakhe hariba delimitation asi kumja sok lising ani amada sathakiba aran awina pik thalaba report aduda jumpam oigani haire sahi tararongi mamangda Aranba Census ta jumpam oiraga Manipur da delimitation tawba yaroi haina khongbam chet na lekhiba da outcome ibopina lusingba Congress ki lenga yaukhe Housing Minister Oidba Nongthomba BIREN su delimitation adugi mayokta lekhiba thawna pharba lusingba singi manungda amane miyamgi asoba iho kaya sangchi lekhiba dugi ihol khanglaba matam adugi lengakna delimitation tahundana naba warip lawkhe adubu haujikte delimitation tawna naba lingkhat pada natana sahi asigi manungda delimitation loiragani haiba phawba khangnaraba tanpham asida state asigi maruiba civil society khara khak tamak phongna thoraktuna yaningdabi kholau laure atai civil society organization sing amade mara pai bising tuminna leire Delimitation gi wafam asida BJP amasung masina luchingba lengak asi Tuminna Leisinkhre miyagi wakat taring da banawda tawkhre Aranba Census ta jumpam oiraga delimitation pangthokadabani khanglabasu politics ta matik mayai daiba kharana kanglakba po oibana ihouda saru yagadaba miyoi kaya ama Tuminna leire masigi mohina state asigi tampake assembly constituency nifugi manungda ahum natragna manga phawba mangraba yana leire aduga kangpokpi yauna sit kun leiba singi district singdana Sit ahom natragana mga hingkalakpa yari. Kanagumba khara na wakal na sakatlaga delimitation gi tungda mangkiba iyaba assembly constitution singi chart yakthokuna social media singda thagan aragi madu urubada na khara ki thamoida asaw poknarakpagi khudam ure phiba masida CM BIREN da Tuminna leihaningde miyam ko khucham naduna Aranba Census ta jumpham oiba delimitation tawdana ba thabak lokhat hanningi Delimitation haibasi leibak asigi constitution gi makha tawdaba yadraba process amane process asi Manipur gi miyamna sujaning daba amata yauroi tawbadadi Aranba Census asi ningthina sumthoklaga assembly constituency jathoksi haibane kumja sok lising ani amage census asi miyoibagi satna role da oithokpa yadaba angakpana thalaba report ne samna hairabada sahi amada nupi amana angak mari natragana manga pokpa yaudana di missing hengkatpa yaroi dobagi report yaure India ki oina sangcharta missing hekatpagi sang asi 21.36 ne aduga Manipur ki tampaki lamdana sangcharta sada 18 ne Manipur ki manung dal laiba senapati ukhrul amasung santel ki subdivision haibadi maumaram paumata purul saitu gamphajol sakpi karol more masi santel headquarter amasung kasung khulen ki oina sangcharta missing hengalakpagi sang asi sada samagom pumapan yaukhe Matamadu da Aranba Census ni haina khangnarakpadagi matamdugi lengakna nauna mikok thina nabagi thabak paikhatki adubu singmi singa yakhide haujikti delimitation gi wafam asida kangbu nairakle singgi haiba ama tamgi haiba amasung vote thadabadi yaraga mirip oiba yadaba Thawal district ki kangbu gorkha sigi wakat amasung jiribam da khundariba Bangali Muslim sigi wakat na state asida sarangna bai phibam amala kadori Kanglup kiana khundaba Manipur da apan bagi saktum ngak to na thamnana bagi amasung democracy gi mapangal kalhan naba Thawal amasung kaksing da khundariba maitai singna matam sangna bot lepa yada bagi awaba khang to na lakhibane amrom da sing da amuk hanna nungsi sana na laminana bagi khudong saba mangkraba koki amasung nagagi marakta lairiba thong manaba phiba masi delimitation tawraba matung da laiki gadra haibagi wafam thoraki matang asida banjaning go wafam di Aranba Census da delimitation tawbagi mahutta hojik sa thariba mi kok thibagi thabak ase Sumna pangthok alaga yenaba yaudana delimitation tawbada kari akaiba leibage satriba delimitation asisu yenaba yaudana Aadhaar link tahonje matam asi phawdang delimitation tahondana ba aikoi punamak khongpam amatta da leminasi haijaningi aroibada content sing achigi maroiba paw khara asiba pawdum jariba Manipur Local News YouTube channel amadi Facebook page asidagi Yangbirba punamak pathaga chari loinana channel asina adom da kanarbadi subscribe like and share tawba kawi kuno punamak po amuka hanna thaga chari